चिंखैना लाओ मनुंग दा गिरुम दोइना लेरुसे कई आइदि याम थाजदे हाबा हजिक थोइथोइना हाइरागा खंगिने हाबा ओ आइसे हजिक त खंगदा ngai हंदकसे खंग्रे दाव याम याखलैये तौ तौरु खुदिन मयाम पाखलै अस भाई मथाबो याम साइदा तौरिस ए सिदा कई सानिंगाय लेगे कोक लुहोंगनी लोरे कइनो अखोय पाबुंगी मवोंगमकने लुहोंबसे थिंदसे हाबा कइसु यारोय अखोय पाबुंगी मचिंदगिने थबकने हेना यांगबने नतेने सिदा नंगना मवारिसे करिनोबा आइसु खलिबने आइना पाखलिबसे करिनोसे ए कई हाइबा नंगिदुना सोमदसे थादोइना नैरे कइनो सिदे आइदि नहान कई चिंखैसे नुपा थोक्तेना लैरिबनेबा अदुबु माना दम हेना नैसिले हाइबा आइदि मथा मयाम सारेदा कईगी सारिबा लोंबा हाइबसिदबु पैसागी पैसा ngaktani हो यारे अदुगिदमक नंगना वाबियु हाइदेको सेल थुम कइका अखोय लोइन तौगनी नंगना दुदने नंगना दुद वाबियु हाइदेको अदु ओइरसु बु कइनो अखोयना पांग्रिङैदने नोय अमदुनने उलप तौरादबने सिदा हेना वारुनुको अखोय पाबुंगनसु चावना लोंगनी अवापा मचित अमते याहलोय हाइबनी अस आइदि तौरि मयामसे मांगा चमानरे करी हाइगदबनो खंग्रे तौरिसे थादोइना यारेसे अदुदा थोइना वारुरनो हयेंदैने इबानी लिकोन सनासिंदो हयेंग येंगलुरसे अपांबा यावरगना लौरासे यावरमद्रगना सिंगलमसे ए ngनमनद्रो लुहोंबसु कन्फर्म ताद्रे कन्फर्म ताबगा ngairanu hekta thubi matamdane lepsiladabane ai khangiba baba sana jawbado thabak thingdaba hinaba minateba madine adum haibaga tawba jinga khutka manabane aya adudi am pakhale thadoi kamai tawne adune aina laisinba yaba kai ka laisilause hairibase furniture item singduga yengthoklase chalikanda as koka kaino ma tawrida tamna tamnam ta tawseba nupi mayumdusu nupa mayumdusu ni pumnamak pumnang hilangi anawba punsigi nungaiba saruk amani masisu thadoi yuhengi thabak chatba khuding mahaksu adum inei mahaki nungaichaba pamjabasisu yuhenga punna leiminaba phangba sini maram asina numit khudingi adum inajai mahakna chatpa tawba khudingma mahakna tawruba yawrubadi nate adubu adum senajaduna manang naknaba tawjai mayamnasu makhoi ani bo khangnadaba kanasu leite makhoi ani gi nungsinabasi uraga mayamnasu hena kalaknarami tasengna mag yuhen aski mate thadoi buluna chana thamjai mahaki aruba thabakdagi hena fawba thadoi gi ningai ni hena lumna lawjaba misakni thadoi ayuktagi yuhena tawriba photo shoot lawriba singdu nakanda famduna yengduna lei amuk hipi amuk phami yuhen manakta sangsilaktuna थोय थादोय तंदे मांदे ताई नंगवारदी अयुम दोइना थिनबिरगे युम दे इरेंजन ओइना पोथाना बताउ थादोय मकुक तो हाई अदुगा तले सिदा दुम लगे आई तौगदबा मयाम सु लैरिबा आई लुइबा ngairadi पुंगदो आयोरनी हाइबा तलेबा युम दा लैबदो सिदा दुम लैगे हाइबा अदो ओइरगना लाइजोइदा थिनबिरोरा अमुक लौबा लाके यारे नंगी से ऐले हेनिंगदबा नत्रो आइना येले सि नत्रो हाइमा थोय आइना सुम नंग वारनी ना हाइबने लाना लौगनो आइसु वारकपा मतमदने नंग मुजरग हेना नुंगाइजरिनि अदो दायो हेन होरे नंग लिसिलोरगा पुन्ना लाइजोइदा चलुदुइनिको मोय ngasi चिंखै होगिने ahal sing lakni haibane aduga lohongbagi matam lepnani haibane aduga maron sangoseba ko hoi aisu matam khara lepadoini aduga mokhoinigi lohongbagi do sindok sinjin tawradabane hoi lao aigi room do ina fam lao aisu nansiliba thabak mayam se amta loisingi hoi nongmagi matam haukibasu khangaudi ya changlakpagi matam osilakli लाइजा अमदि मखोइगी इमुंगी मियोइसिंग पुना वारी तौरमी तोंपोकना इमा अखोइ लाइजागी लोंबसे हंदक लाक्लिबा फाइलेनगी 12 पानबा नुमिसिदा तारे बिनाना ओंथोकना थुना नुपा मयुंगी मपा इबुंगोदुसु लोंबसे थिंगदबा पामद्रे अधुबिदा लोइसिंबा पामे हेले कमाइना तौबा तारे लोंबगी सिदे अदुगिदी थोइना वानिंगाय ओइद्रे
ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯂꯥꯛꯑꯝꯃꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯒꯅꯤ, ꯂꯨꯍꯣꯡꯕꯗ ꯆꯪꯕ ꯄꯨꯝꯅꯃꯛ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ, ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ? ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡꯁꯦ ꯀꯔꯝ ꯀꯥꯟꯗꯕꯨ ꯁꯤꯡꯕ ꯉꯝꯒꯗꯣꯏꯅꯣ? ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯜꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ꯫ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯂꯥꯏꯖ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯗꯦ꯫ ꯑꯗꯨꯝ ꯑꯍꯜꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯏ꯫ ꯂꯥꯏꯖ ꯇꯞꯅ ꯍꯣꯏ ꯑꯕꯣꯛ꯫ ꯌꯨꯍꯦꯟ ꯉꯁꯥꯏꯗꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯁꯪꯂꯝꯗꯦ꯫ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯝꯃꯤ, ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯦ꯫ ꯌꯨꯍꯦꯟ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯊꯥꯗꯣꯏꯗ ꯌꯦꯡꯂꯨꯕꯗ ꯇꯦꯕꯜ ꯅꯥꯀꯟꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯍꯦꯟ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯈꯨꯇꯨꯝꯗꯨꯗ ꯌꯦꯡꯖꯔꯛꯏ꯫ ꯃꯃꯥꯏꯗ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯗꯨ ꯃꯈꯨꯠꯇꯨꯅ ꯈꯣꯝꯒꯠꯄꯤꯔꯛꯏ, ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯃꯈꯨꯠꯇꯨꯅ ꯄꯝꯈꯠꯄꯤꯔꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯥꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯄꯝꯃꯒ ꯊꯣꯛꯂꯛꯏ꯫ ꯌꯨꯍꯦꯟ ꯊꯥꯗꯣꯏꯕꯨ ꯇꯞꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯝꯃꯤ, ꯑꯗꯨꯒ ꯁꯥꯏꯗ ꯁꯤꯠ ꯕꯦꯜ ꯑꯗꯨ ꯐꯥꯖꯤꯟꯕꯤꯔꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠꯇꯨ ꯂꯧꯊꯣꯛꯑꯒ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯨ ꯀꯣꯟꯁꯤꯟꯕꯤ, ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯐꯣꯔꯍꯦꯗ ꯀꯤꯁ ꯑꯃ ꯇꯧꯔꯛꯏ, ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯊꯥꯗꯣꯏꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯌꯨꯍꯦꯟ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯁꯝ ꯃꯅꯥꯗꯨ ꯁꯦꯝꯃꯤ, ꯑꯗꯨꯒ ꯏꯀꯥꯏꯅ ꯀꯩꯗꯧꯔꯒꯦ? ꯌꯨꯍꯦꯟ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ, ꯑꯗꯨꯒ ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯗꯨꯅ ꯀꯩꯒꯤ? ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯌꯦꯡꯕꯁꯦ ꯌꯥꯗ꯭ꯔꯕꯣ? ꯊꯥꯗꯣꯏ ꯃꯆꯤꯟꯗꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯨꯝꯊꯣꯛꯑꯒ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯨꯝꯃꯤꯀꯥꯟꯗ ꯌꯦꯡꯕꯗꯤ ꯏꯀꯥꯏꯆꯣ꯫ ꯑꯩꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯁꯨ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯍꯧꯗꯣꯛꯇ꯭ꯔꯕ, ꯇꯨꯝꯖꯔꯁꯅꯨꯅ꯫ ꯊꯥꯗꯣꯏ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯗꯨꯝ ꯍꯧꯗꯣꯔꯛꯑꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯌꯨꯍꯦꯟ ꯇꯞꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯏ꯫ ꯊꯣꯏꯊꯣꯏ, ꯈꯪꯗꯦ, ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯗ ꯌꯨꯍꯦꯟ? ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯁꯤꯕ ꯉꯥꯏꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯁꯦ ꯅꯤꯡꯁꯤꯡꯂꯔꯣꯏꯀꯣ꯫ ꯃꯁꯤꯒꯤ ꯃꯔꯛꯇꯅꯤꯀꯣ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯅꯨꯡꯁꯤꯅꯕ ꯀꯌꯥꯅ ꯊꯃꯣꯏ ꯀꯌꯥꯕꯨ ꯋꯥꯍꯜꯂꯤꯕꯁꯦ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯅꯤꯡꯕꯅ ꯃꯥꯡ ꯊꯥꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤꯀꯣ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯗ ꯌꯨꯍꯦꯟ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯀꯩꯝ ꯇꯧꯗꯦꯗ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯒꯤ ꯑꯃꯨꯛ ꯄꯥꯈꯠꯂꯤ ꯃꯥꯜꯂꯦ꯫ ꯑꯩ ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣꯕ, ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯎꯔꯒ ꯑꯩ ꯀꯞꯅꯤꯡꯉꯦ ꯍꯥꯏꯕ꯫ ꯌꯨꯍꯦꯟ ꯌꯥꯝ ꯃꯨꯟꯅ ꯊꯥꯗꯣꯏꯗ ꯌꯦꯡꯖꯩ꯫ ꯊꯣꯏꯊꯣꯏ, ꯅꯪ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯒꯅꯨ, ꯑꯩꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯕꯁꯦ, ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯊꯥꯗꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯗꯥ ꯌꯨꯍꯦꯟ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯋꯥ ꯂꯣꯠꯀꯦ ꯈꯟꯒꯅꯨ, ꯍꯥꯏꯔꯛꯑꯣꯕ꯫ ꯌꯨꯍꯦꯟ ꯇꯞꯅ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯔꯛꯏ꯫ ꯊꯣꯏꯊꯣꯏ, ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯅꯤ꯫ ꯏꯃꯥꯗꯣ ꯃꯇꯝꯗꯨꯗ ꯌꯥꯝ ꯀꯞꯈꯤ, ꯑꯩꯕꯨ ꯑꯍꯤꯡ ꯀꯌꯥ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ꯫ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤꯅꯒꯅꯨ ꯇꯠꯇꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯍꯥꯏꯅꯤꯡꯈꯤꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ꯫ ꯏꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤꯔꯕ ꯃꯇꯨꯡꯗ ꯆꯍꯤ 2ꯒꯤ ꯃꯇꯨꯡ ꯏꯃꯥꯕꯨ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯏꯃꯥ ꯃꯊꯟꯇꯅ ꯑꯩꯕꯨ ꯆꯥꯎꯅ ꯐꯥꯎꯕ ꯌꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯗꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯅ ꯅꯨꯡꯉꯥꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯩꯊꯣꯛꯄ ꯉꯝꯈꯤ꯫ ꯄꯥꯕꯨꯡꯕꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦꯅ ꯇꯝꯂꯕꯗ ꯏꯃꯥꯗꯣ ꯑꯉꯥꯎꯕꯤꯒꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ, ꯑꯍꯤꯡ ꯀꯌꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯈꯤ꯫ ꯊꯥꯗꯣꯏ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯃꯄꯤꯗꯨ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯒ ꯀꯞꯂꯛꯏ꯫ ꯌꯨꯍꯦꯟꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ, ꯑꯗꯨꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯦꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯊꯣꯏ, ꯑꯗꯨꯃꯥꯏ ꯀꯞꯀꯅꯨ, ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯌꯦ꯫ ꯑꯩꯅ ꯅꯪꯒꯤ ꯅꯀꯣꯛꯇ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯃꯤꯀꯨꯞ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯃꯤꯔꯥꯏꯔꯣꯏ꯫ ꯅꯪꯗꯤ ꯑꯩ ꯈꯛꯇꯒꯤꯅꯤ, ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ꯫ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ
ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯀꯅꯤ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯉꯁꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯝꯗꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯊꯥꯗꯣꯏꯒꯤ ꯏꯆꯝ ꯆꯝꯖꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯍꯣꯏꯕ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯊꯣꯏꯊꯣꯏꯁꯦ ꯌꯥꯝ ꯀꯤꯖꯩ ꯑꯗꯨꯅ ꯌꯥꯝ ꯂꯨꯅꯅꯦ ꯇꯧꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯂꯝ ꯍꯦꯟꯕꯁꯨ ꯀꯤꯖꯩ ꯌꯥꯔꯦ ꯑꯩ ꯆꯪꯉꯒꯦ ꯄꯥꯕꯨꯡꯅꯅꯦ ꯊꯦꯡꯃꯜꯂꯦꯅ ꯄꯥꯈꯠꯂꯝꯃꯅꯤꯕ ꯍꯣꯏ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯀꯣꯜ ꯇꯧꯔꯛꯑꯒꯦꯀꯣ ꯕꯥꯏ ꯗꯥ ꯌꯨꯍꯦꯟ ꯆꯪꯉꯦꯀꯣ ꯍꯣꯏ ꯊꯥꯗꯣꯏꯅ ꯃꯌꯨꯝ ꯆꯪꯈꯤꯕꯗꯨ ꯐꯥꯎꯕ ꯁꯪꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯔꯒ ꯌꯨꯝꯂꯣꯝꯗ ꯊꯧꯗꯔꯛꯑꯦ ꯅꯨꯃꯤꯠꯇ ꯂꯥꯏꯖ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯌꯧꯁꯤꯜꯂꯛꯑꯕꯗ ꯃꯁꯥꯗ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯂꯩꯔꯒ ꯊꯤꯜꯂꯛꯀꯅꯤ ꯑꯃꯨꯛ ꯌꯨꯍꯦꯟꯒ ꯇꯧꯔꯒ ꯑꯃꯨꯛ ꯊꯥꯡꯃꯤꯟꯅꯔꯒ ꯑꯃꯨꯛ ꯄꯨꯔꯛꯀꯅꯤ ꯃꯌꯥꯝꯗꯨꯅ ꯊꯝꯐꯝ ꯐꯥꯎ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯂꯥꯏꯖ ꯍꯣꯏꯒꯤ ꯄꯤꯛꯂꯤꯕ ꯌꯨꯝꯗꯨꯗꯗꯤ ꯂꯥꯏꯖ ꯆꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯑꯁ ꯂꯨꯍꯣꯡꯗꯧꯔꯤꯅ ꯇꯧꯔꯤꯁꯦ ꯏꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯇꯟꯖꯥꯗꯨꯗ ꯌꯨꯍꯦꯟꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯂꯥꯏꯖ ꯐꯣꯟꯗꯨ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯂꯥꯏꯖ ꯅꯪꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯕꯒꯦ ꯑꯝꯇ ꯆꯦꯛ ꯇꯧꯔꯛꯎꯁꯦ ꯍꯌꯦꯡ ꯑꯌꯨꯛꯅꯦ ꯑꯋꯥꯠꯄꯁꯤꯡꯗꯨ ꯊꯤꯜꯂꯛꯑꯒꯦ ꯑꯁ ꯌꯥꯔꯅꯤꯌꯦ ꯀꯩꯅꯣ ꯅꯣꯏꯅ ꯄꯪꯂꯩꯗ ꯂꯩꯔꯤꯁꯤꯕꯣ ꯊꯝꯐꯝꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯀꯣ ꯊꯝꯐꯝꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯗꯨꯃ ꯅꯪꯒꯤ ꯑꯣꯏꯔꯗꯕꯅꯤ ꯂꯣꯏ ꯊꯝꯃꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯁ ꯂꯨꯍꯣꯡꯕ ꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯅꯣꯏꯅ ꯃꯔꯥꯡ ꯇꯧꯕꯁꯤꯅ ꯑꯩꯅꯦ ꯍꯧꯖꯤꯛꯇꯒꯤ ꯇꯨꯝꯕ ꯐꯥꯎ ꯌꯥꯗ꯭ꯔꯦꯀꯣ ꯄꯥꯈꯠꯄꯗ ꯍꯣ ꯑꯗꯨꯗꯤ ꯃꯍꯧꯁꯥꯅꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯃꯁꯛ ꯃꯒꯨꯟ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯐꯥꯒꯤ ꯅꯠꯇꯦ ꯑꯝꯇ ꯌꯦꯡꯉꯣꯕ ꯀꯩ ꯋꯥꯠꯂꯤꯒꯦꯗꯣ ꯍꯩꯃꯥ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯌꯨꯍꯦꯟ ꯑꯗꯨꯝ ꯇꯞꯅ ꯑꯋꯥꯠꯄ ꯌꯥꯎꯔꯁꯨ ꯌꯦꯡꯂꯒ ꯂꯩꯔꯁꯦ ꯍꯥꯏꯕ ꯍꯣ ꯅꯪꯒ ꯋꯥ ꯇꯥꯟꯅꯕꯁꯦ ꯀꯣꯛ ꯊꯣꯛꯇꯦꯅꯦ ꯑꯩꯈꯣꯏ ꯑꯃꯗꯨꯗ ꯑꯣꯏꯅ ꯍꯪꯖꯔꯒꯦ ꯑꯣ ꯅꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯄꯪꯂꯩ ꯂꯩꯕꯤꯗꯣ ꯇꯧꯅꯨꯀꯣ ꯑꯩ ꯁꯤ ꯃꯌꯥꯝꯁꯤ ꯌꯥꯔꯅꯤ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯗꯨꯅ ꯆꯥꯎꯅ ꯃꯅꯤꯡ ꯊꯨꯡꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯑꯗꯣ ꯅꯣꯏ ꯑꯃꯗꯨꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯑꯁ ꯐꯥꯎꯅꯗꯦꯗ ꯀꯩꯗꯧꯔꯤꯕ ꯅꯣꯏ ꯑꯅꯤꯗꯤ ꯅꯍꯥꯟꯈꯩꯗꯤ ꯂꯨꯍꯣꯡꯗꯧꯔꯁꯤ ꯐꯥꯎꯕ ꯏꯀꯥꯏꯔꯤꯕꯕ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯝꯇ ꯇꯥꯗꯦꯀꯣ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯃꯪꯂꯥꯟ ꯑꯆꯧꯕ ꯑꯃ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯛꯄꯒꯤꯅꯤꯅꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗꯣ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯩ ꯏꯀꯥꯏꯌꯦꯕ ꯏꯀꯥꯏꯔꯨꯅꯨꯍꯦ ꯂꯨꯍꯣꯡꯗꯧꯕ ꯍꯞꯇꯥ ꯑꯃꯨꯛꯇ ꯉꯥꯏꯔꯕꯅꯤ ꯑꯩ ꯑꯃꯗꯨꯁꯨꯅꯦ ꯑꯃꯨꯛꯇ ꯇꯧꯕꯤꯔꯨꯈꯤꯒꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯊꯣꯛꯏꯅꯦ ꯅꯣꯏꯗ ꯑꯃꯨꯛ ꯑꯃꯗꯨꯗ ꯑꯃꯨꯛ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ ꯕꯕꯥꯏ ꯅꯪ ꯑꯋꯥꯠꯄꯁꯤꯡꯗꯣ ꯌꯦꯡꯂꯝꯃꯨꯀꯣ ꯑꯗꯨꯒ ꯑꯄꯥꯝꯕꯁꯤꯡꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯕ ꯍꯣꯏꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯣꯏꯅ ꯑꯗꯨꯝ ꯈꯪꯅ ꯇꯧꯔꯤꯁꯤꯕꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯕꯥꯏ ꯑꯃꯨꯛ ꯆꯤꯡꯈꯩꯗ ꯀꯣꯜ ꯇꯧꯔꯛꯏ ꯆꯤꯡꯈꯩꯅ ꯍꯜꯂꯣ ꯕꯥꯏ ꯌꯧꯔꯕꯣ ꯌꯨꯝ ꯌꯧꯕꯗꯃꯛ ꯉꯥꯏꯔꯤꯌꯦ ꯍꯧꯖꯤꯛꯇ ꯑꯗꯣ ꯑꯃꯗꯣ ꯀꯩꯀꯩ ꯑꯋꯥꯠꯄ ꯂꯩꯕ ꯈꯣꯠꯄ ꯌꯦꯡꯕꯗꯣ ꯑꯗꯨꯗꯤ ꯍꯪꯂꯕꯣ ꯍꯪꯕꯨꯗꯤ ꯍꯪꯉꯦꯕꯨ ꯃꯥꯗꯤ ꯌꯥꯔꯅꯤ ꯁꯤ ꯉꯥꯛꯇꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯃꯥꯅ ꯄꯥꯝꯕ ꯄꯥꯝꯗꯕ꯭ꯔꯥꯗꯤ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯂꯒ ꯈꯔꯕꯨꯗꯤ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯨ ꯃꯥꯒꯤ ꯑꯇꯩ ꯀꯩꯀꯥ ꯁꯤꯟ ꯂꯥꯡꯕꯒꯤꯗꯣ ꯉꯟꯅ ꯃꯁꯥꯗ ꯈꯔ ꯄꯤꯅꯤꯡꯕꯅꯤ ꯃꯥꯅ ꯃꯅꯤꯡ ꯇꯝꯅ ꯑꯄꯥꯝꯕꯗꯣ ꯇꯧꯖꯅꯕ ꯌꯥꯔꯦ ꯑꯗꯨꯒꯤ ꯀꯩꯝ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤꯀꯣ ꯅꯪ ꯑꯗꯨꯝ ꯆꯨꯝꯅꯅꯦ ꯂꯦꯝꯅ ꯂꯩꯔꯣ ꯂꯥꯏꯖꯒꯤꯗꯤ ꯏꯀꯨꯕꯣꯛ ꯏꯇꯨ ꯂꯩꯔꯤ ꯀꯩꯝ ꯋꯥꯔꯨꯅꯨ ꯅꯪ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ ꯌꯨꯍꯦꯟ ꯂꯩꯔꯤꯗꯕꯨ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯅꯪ ꯂꯥꯏꯖꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯐꯥꯎꯅꯗꯤꯌꯦ ꯏꯁ ꯌꯥꯝ ꯂꯦꯝꯅꯒ ꯐꯥꯎꯅꯗꯤꯌꯦ ꯀꯥꯏꯅ ꯍꯨꯝꯖꯤꯜꯂꯛꯀꯅꯤꯍꯦ ꯃꯥꯁꯨ ꯀꯩꯝ ꯍꯥꯏꯔꯛꯇꯕꯗꯨꯗ ꯏꯀꯥꯏꯃꯟꯗꯅ ꯇꯧꯗꯕꯅꯤ ꯍꯣꯏ ꯅꯨꯄꯤ ꯃꯥꯅ ꯐꯥꯎꯔꯛꯇ꯭ꯔꯁꯨ ꯅꯨꯄꯥ ꯅꯪꯅ ꯍꯥꯟꯅ ꯐꯥꯎꯕꯗꯤ ꯌꯥꯏꯗꯅ ꯍꯣꯏꯒ ꯅꯠꯇꯦꯀꯣ ꯄꯥꯎ ꯐꯥꯎꯅꯅꯕ ꯇꯧ ꯀꯔꯤ ꯅꯨꯄꯤ ꯈꯨꯠꯂꯧꯅꯣ ꯈꯪꯗꯦꯕꯅꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯩꯅꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯁꯠ ꯐꯥꯎꯅꯧꯀꯣ ꯍꯣꯏꯕ ꯑꯗꯣ ꯍꯌꯦꯡꯗꯣ ꯉꯟꯇꯥ ꯂꯥꯛꯑꯣ ꯊꯕꯛꯈꯔ ꯂꯩꯔꯦꯕ ꯏꯕꯥꯅꯤ ꯆꯠꯇ ꯌꯥꯗꯕ ꯈꯔ ꯍꯣꯏ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯌꯥꯔꯕꯣ ꯊꯝꯃꯣ ꯑꯣꯀꯦ ꯃꯇꯥꯎ ꯑꯗꯨꯗꯤ ꯊꯝꯃꯦꯀꯣ